ngasi nuida wairam phongkiba tungan Manipuri sifongsinga masum thokiba thawdo wathoksingi maruebi ipausing myamna thamjagi anbada kanglei paki maira news tagi lakusaraga Manipur ki panchayat ki team amana Delhi da state BJP ki Sarkar ki mayokta rally chatluriba karigino Chief Minister January 3 Manipur State Panchayat Parishad ki members sing Delhi da satuna Union Minister unaduna wakachi role sing pishin kibagi file photo karigi tamak Manipur ki panchayat team amana hadak Delhi da satuna state BJP Sarkar ki mayokta rally chatluribano karigi state ki MP anina lusinglag state Sarkar da Manipur panchayat ki kangbu wadu puroklaga wari sananaba sindriba karigino haina Chief Minister na social media da thagatba post amada phongdokre social media ki khuthangna Chief Minister na makhatana thamlaklibu wafamdi Mahatma Gandhi National Rural Employees Guarantee Scheme MGERGS state ki fund sing pun fazulaga thambalaiti Reserve Bank of India ki 6th maintain tawnaba sani thadokadaba tangkhai thadokpa state exchequer balance khara laina bohona banatana thadokdaba laiti hairi gram panchayat ki election su April thara tawgani haina state cabinet na warep lauduna laikhrabani khangbigadaba mana panchayat election mamangda ACT amadi municipality ki election tabani adubu ADC gi di exercise khara watpa municipality singina court case leibidigi thingdakhibani punamaki schedule thengtharaliba sigi maramdi covid pandemic na maram oibina ni hairi asigumba si khudongsa daba kya leiriba si khangna Delhi da satuna Manipur lenga ki mayokta aranba complaint tawbada mating piriba lenga ki miyoi singi interest kari no khangba pami opposition na tawbuna makoi gi mathawni haiba wafamsu CM gi post adu da hairi atopa pawmana nan local na salaiba luwang sangbam da awang lekai da leiba godown amadigi lupa lak yang khairom mayai kabani sagi polam sing fagat krek ngasunungthil pung ahumlom taba matamda hangang kendra gi manungsana luwang sangbam awang lekai da leiba nan local na salaiba godown amada lamdam sigi mahairoi lup amana thibu humigi thabak satabada lupa lak yang khairom gi mayai kaba tungan ni sagi polam sing fagat pangam kredi godown adu mayai kaba ni sagi polam sing paisinu thamle habigi paw mahairoi sina phangmadigi mahairoi lup asigi thomi sing lekai gi maira paibe madi club ki miyoi sing loinana godown adu ngasi thomjinduna thibu humbigi thabak sataki saira adu godown adu gi mapu ne habat nan local adu mafam adu thadok tuna senkre loinana hairibu godown adu gi lupa lak yang khai rongi bilu egedaba hidak managi polam sing fugat pangam na hairi fagalaba hidak managi yamdaba polam sing adu tata truck amada haptuna leibak miam khangna mai thaduna manganabigi tharang tawringeda hangang police ki team ama laktuna pot sing adu ain gi matu ina sis tawrage loinana ain goeba thabak lokhatna bokhona si haibadigi police na hidak managi polam sing adu sis tawkhiyadi hiramasi gi matangda mahairoi lup asigi masin chatpa amana phongdokhibada mahairoi lup asina anti narcotic campaign sathaduna ngarang February taraga manga phawgi manungda Manipur leiriba dukan amadi godown singda paisinduna thamliba hidak managi polam singa si mangan bikro haikib lekre masigi mayokta luwang sangbam awang lekai de leiba godown amadi hidak managi polam sing paisinduna thamle habigi paw phangmadigi ngasi February taraga turuk asida hairiba godown asi sek tawbigi thabak chathabada hidak managi yamlam polam singa si phangba ngamkhibana haidi mahairo lobisigi masin chatpa asina phongdokhibadi Manipur lengana sangshiliba war on draki khongjang asi mahairoi lup asina mapung fana sagali maduna aini yadaba hidak managi polam sing paisinduna lenga amasu Manipur miam singnaduna thamlam liba godown mapu asi ain goeba sapsaba thapak lokhotuna sairak pibiu loinana makhatana hidak managi polam sing haibadi tobacco gi pothok sing Manipur gi mapam amatara yonba madi paisinduna thamlamba miyoi sing ain goeba sapsaba thapak lokhotuna sairak pibiu haikhena su pawsna phungdurakli Makasa trak poina to papawmana Manipur miyamna lamtu luna na thamduna mapaldagi lakpa delegate singbo harautian okna bohonasi khemsan hayengdigi hauduna numi nini sa thagadaba G20 gi mari leinana ngasi state asigi mahut minister Y khemsana lusingduna sagolban kendra gi MLA RK imo BJP Manipur Pradesh ki president A Sada Devi masum BJP ki office bearer singaloinana ayuk khoirambal kaithel gi akoibida lamtu singdokre Tharamasiga mari leinana minister khemsana phongdokhibada Bharat ki prime minister Narendra Modi na Manipur G20 mifam pangthokna balorokliba khongthang asi thagani 5-star hotel ama phawba leitaba mafamna tharamasi mai pana pangthokna bisi minister N Beren asobo thaudang lauduna honariba sibusu thagat haningai ki Nesar na piba asuki matik fazaraba iramda Manipur si aikoi myam sangduna
मुदहनबगी महुत्ता तारु तनाना थमदुना लाकदुरिबा फोरेन डेलीगेट सिंग तराना ओक्सी मखोइना लमदम सिदा अचौबा इंफ्रास्ट्रक्चर सिंग उद्रबसु स्विट्जरलैंड ऑफ इंडिया ने हाइरिबा मणिपुर की फजब लुनानबा महौसागी ओइबा असेंबा इसिंग नुंसितकी ओइबा फिबम असिदा मपालदगी लाक्लिबा डेलीगेट सिंग येंगबदा नुंगाइबा मफम अमा ओइनबा मियाम संगदुना होनामिना साइकी मणिपुर असि कोइबा याबा लमदम अमानि हाइबा फॉरेन डेलीगेट सिंगी वखलदा फावख्रबदी टूरिज्म सेक्टर द इनकम यामना लाक्पा स्टेट अमा ओइगदरिबनी मणिपुर की मियो अयामना लंबीदा युमदा साक चाबगी अरेम अपासंग लांथोकपा तौबिगनो प्लास्टिक रिसाइकल तौबिगी थबक लेंगाना पेखली मदुना अमोट अकाई हुंदोकपा मतमदा प्लास्टिक की तोंगाना खाव अमदी अतै अमोट अकाई सिंगिना अतोपा खाव अमदा हापतुना हुंदोकपियु मसिना प्लास्टिक रिसाइकल तौनबगीदमक्ता खोंबा लाक्पा मियोइसिंगदसु हेना खोदोंग सागनी मणिपुर लेंगाना सॉलिड वेस्ट मैनेजमेंट की थबक पाइखतुना मई टोन हुम्फु पुथोकपा ngamle मसिदगी मखातना टोन चामगा यांखै यौना पुथोकपा ngamlagani मरम अदुना प्लास्टिक की पोलमसिंग असि तोंगाना थंबगी थबक पाइखली पाइखसि मणिपुर की मियाम पुंबना तरु तनाना लैनबा मपालदगी लाक्पा डेलीगेट सिंगबु हराउतियाम ओकनबा होनसि हाइनसु मखाता खिहेना पाउसना मखाता रखली अतोपा पावमना इरम सिफाई कैथेल मसा मनाक्ता हौबा लैओइरबा ताइरेन पंबी यान्थतपा हौरमबदगी थिंख्रे उपाल असुगु यान्थतनबा होटनरमलिबा मियोइसिंगदा साइराक ओइना उ पांबी यांखै मफम साबदा थांदुना उ सिंगदुना मपुंग मरै फाद्रिबा फावा सिनहनगदबनी कमिटी सैसा मरोम हेलबा मियामना लाइने हाइना इरा थौनी तौनरबा इरम सिफाई कैथेल मसाद हौबा लैओइरबा ताइरेन पंबी मियोइ खरना यान्थतपा हौरमले उपाल असुबु यान्थतनबा होटनरमलिबा मियोइसिंगदा साइराक ओइना उ पांबी यांखै मफम साबदा थांदुना उसिंगदुना मपुंग मरै फाद्रिबा फावबा सिनहनगदबनी हाइना क्लब अमदी कमिटी अहुमगे अपुनबा बोडी अपुनबा क्लब अमदी यूनिक वाइल्ड लाइफ प्रोटेक्शन कमिटी मणिपुरना फॉरेस्ट डिपार्टमेंट दाबी तौख्रे वांगोई असेंबली कंस्टिट्यूएंसी की मनुंग चनबा इरम सिफाई ममांग लेकाई लैमा कैथेल मसा मनाकी लंबी मपाल हौबा लैओइरबा ताइडल पांबी सिंगरांग अयुक सारोना पुंग 9:40 ताबा अदवाइदा इरम सिफाई ममांग लेकाई कैथेल मसादा लैबा लैमा कैथेल कमिटी की मियोइ सिंगना मियोइ खरदा योनथोकलमबदगी यानबा हरमनी मदुदा कैथेल की अकोइबदा लैबा क्लब सिंग हाइबदी नेवी क्लब लिया एसोसिएशन आईएफ इरम सिफाई इमा इरम सिफाई की अपुनब क्लब न थिंगबदनतना यूनिक वाइल्ड लाइफ प्रोटेक्शन कमिटी मणिपुर पाव फिरकपदगी ताइरेल पांबी एदु यानब थिंखिबन हाइरि पाव सिगा मरी लैनना इरम सिफाई नेवी क्लब की सेक्रेटरी की वरी सनबा मतमदा फोंदोरपदी लैओइरबा ताइरेन पांबी मतम क्यागी मांगगी मफम मसिदा खुंदारिबा मियोइसिंगना लाइगुमना लौदुना इरा थौनी तौनदुना ngasi फावबा लाक्लिबनी मसिदसु नतना ताइरेन असिगा नकना लुरबा लाइफम अमसु लैरिबनी लोइनना लाइफम असिगी लाइसिंगी काइदोंफम ताइरेन पांबी असिदा ओइ हाइना अहलमनसिंगना सेना थाजदुना इराटनरिबनी मरमसिना मतुंगददी असिगुम उपाल वापाल ग्याथतपगी थबासी खुलमियामगी यिंगबिदुना मतुंग अमुहना तौबिगनो हाइखि यूनिक वाइल्ड लाइफ प्रोटेक्शन कमिटी मणिपुर की मसिन चटपा मेंबर अमगा पाउसी एसिगा पाउ फाउनबा मतमदा हाइ सैसा मरुम हेलबा मियामना लाइनि हाइना लटनरिबा ताइरेन पांबी एसिना मियाम सटनरिबा लंबीदा अकाइबा पिबोइदि लंबी मपाल हाइबसि मियामगी लमनि करिगुम उ यानगे हाइरबसु फॉरेस्ट डिपार्टमेंट की परमिशन लौगदबनि लैकाइगी नहासिंग अमदि क्लब की मियोइसिंगना मतम साना थिंगहौबदगी मखाताना यानमदि यालंखिद्रे अदबु उपालसुबु यंथनबा होटनरमलिबा मियोइसिंग अदु अतोपु उ पांबी यांखै मफम साना मफम अमदा थांदुना मपुंग मरि फाद्रिबा फावबु मदि लेनबा फॉरेस्ट डिपार्टमेंटना दंदी ओइना पिगदबनि हाइखेनसु पावसना पल्ली मखा सथरा कोइना तोपा पावमना जापान की नेशनल डे रिसेप्शन यूनियन स्टेट मिनिस्टर डॉक्टर राजकुमार रंजन सरुयाख्रे मिनिस्टर ऑफ स्टेट फॉर एक्सटर्नल अफेयर्स एंड एजुकेशन की थौपुरीब डॉक्टर राजकुमार रंजन सिंहाना जापान की नेशनल डे रिसेप्शन सरुयाख्रे हौखिब नुमिता डॉक्टर आर के रंजन इंडिया की मुहूर्त सिंधुना जापान की नेशनल डे रिसेप्शन सरुयारदुना मान हाय इंडिया अमदि जापान लेबानी की लैनरिबा मरि असि म्यूट्रेंस ट्रस्ट वैल्यू ऑफ डेमोक्रेसी फ्रीडम अमदि respect for the rules of law asida sunatana strategic amadi global partnership na Indo-Pacific region da leipasinga mari hena fagat hanabagi matangani panmayai sayai sida India amadi Japan mathangsina G20 amadi G7 pangthoktuna aikoigi priority sing punna taunaba maru oina regional amasung global issue singda discourse samganaba mamal yamlaba khudongjaba ma khoina phangle
India की G20 India की presidency की theme दी One Earth One Family One Future ni India Japan की partnership की पंगलसी पुवारी की मियोबिदी की होरगा culture दी की होरगा राजनीति की लम खुदिमक्ते की होदुना मरी फगली अमदी जापान इंडिया की मरी इसी economic partnership na yumbi oidi haidena paushna sufungdurakli amaromnana matai manau number 4 sapon cap samag amaga kona na fare ngase pung mapalom taba matamna Bishnupur district police ki commando gi OC Sakti Sena lusing police team amana titim lambi paringi en kunautera urakta leba commando police ki office mamangi lambi asat awok sing se tawgi thabak sa thabada zip compass registration number MN01AZ 7875 isida tuan sapon cap samaga amada haptuna purakpa heroine number 4 ga konana matai manau phare hedi commando team aduna number 4 phabagi thabak sa tharingai sera aduda chief minister N Berena sanga ethnic park moirang khunau tamna lakpa khongsata hakthengna thenakhi loinana number 4 phabagi thabak sa tharamba police team adubu thagatpa phungdokpa loinana asingba mari makong khangnaba thabak pakhanabasu hairam khari number 4 ga konana farba matai mana adudi ngam kholet lumdin sei kuntragni thu apokpa hol kholun lumdin amadi maki loinabi lingnai kim lumding sei kungani pan laifam sanel district ki khoilen village takin hari gari edu da makhata na thi humi ki thabak sa thabra tuan sapon cap samag amada haptuna purakpa heroine number 4 adu famangam khibani fogalaba polam singa duda aduga loinana matai manau ani edu Bishnupur police ta kusina khibaga loinana case ama register tawduna makhata na thijin humjin begi thabak sa thaba haure hari amaramdana Manipur ki walk side amasum non local labor mafam singa committee ne drive sa thakigani JCILPS National Sport University Manipur semga sagaliba asida baredera construction limited ki labor amasum staff singna ILP gi validity loinana laiba amadi matam sana renew tawbagi record leram ki hari joint committee on inner line permit system JCILPS ki co-convener warepam second thadurak pasi role sina hai ngasi JCILPS Manipur mayang langjing amadi akam laikai gi akoibida lairiba tuan malup singi members sing loinana hauji Imphal West da Barendera Construction Limited BCL na sagaliba National Sport University Manipur gi labor amasum staff sing mathakta hanadai committee sathaduna lakliba ILP gi drive ki sarwam oina ngasi su hariba mafam si sathaki hariba National Sport University sida staff amasum labor ga punami oi satret muk lairamba gi record thingnarakhi miyoi singasi ILP gi validity loina leiba madi matam sana renew tawbi record lairamki Manipur da lairiba tuan mafam singa thabak suriba company amadi lanai miyoi singasu JCILPS na satharakliba drive verification sida mateng pangbiyu ILP gi sana kangnon nga na satpiyu makata na committee isina Manipur gi walk side amasum non local laibisingi mafam singda miyam ga loina na makata na drive sang singani haikena su pausna makata ri Amaramdana February 16 matungdigi mitai mekna banner singda saruk ahum thokpigi ani thaba haina yanare Milal mayai loisangda lamdam sida fakes kapliba isil inaw singa milal gi thongi singa ani suba tangka ki oina famina duna lakliba February gi 16 matungdigi lamdam sigi miyamna khangana ba theliba hoarding advertisement signboard banner backdrop khudimag mitai mekna sauna saruk ahum thokpigi ani thaba haina yanare hadi Mita irol yek loina sirol apan balup milal gi secretary public sina khu yek pidun thadorak pa sirol sina hai hana degi thetpa hoarding khudimak saisat kungo humdoi matung nagidi matam helaba madi hendriba oirabasu laukthokpiu lengak pairibi isilinaw singnasu Manipur lengak na yana duna satnakraba hauji MA phawba tamduna loisin gadawraba mitai mek asibu sakot hanana basang silagliba sida sakotpiu Milan na lamdam sigi lolamadi ek sakot hanana basang siliba sida hauji lengak nasu sakotpiu hari laibak thibadi handak pangthokiba sangai festival amadi Republic Day gi banner singda lengak ki loisang singna thetkiba singda mitai mekpu ikai khumnadabagi mongda sugap hapi rakhidaba du milal na haksina lawi lamdam sida yoliba asa athaki label de sauna mitai mekna sasat kungo humdogi matungdagi ti thabiyu February kungo humdoi milal gi thawmi singna lamdam sigi mafam khudimakta koina satuna yengsinba horagani mitai mek yoramdaba madi pikna tharamba yoramba natragana mayek yaude habigi pau pirakpa miyoi singda milal gi mekedi gi angamba khudol piduna ikai khumna botkani loinana lamdam sida puthokliba Bengali gi paukse singna ngasidagi haibidi
Saisat taraga mangadigi mangzonuna mitai mek monitoring committee ga yanakhibagi matungina marithokpagi ama handak sahitigi mitai mek na hapa haina yanakhibadu pauksigi isli nauksuna ngakna sakpiduna makasa tharakpoina kangla paudige topa paukrana hais Esina laingana sathribu war on drugs sagotuna singi kulakpa sipsingna popi thadana borep lokre Hill Area Committee hais AC Manipur Legislative Assembly ki member singna laingana sathriba war on drug mapung fana sagolapga loinana singi district ki kulakpa singna aini yadab makal amatara drug popi pambi thadaba amadi miyamda haijabegi warep ki resolution ama lokre haina Manipur Legislative Assembly ki Hill Area Committee ki Deputy Secretary Panmai Ningmai gi sirol aman hairi Deputy Secretary gi sirol asina gi chairman dingang gangmai na share loduna ngasi Manipur Legislative Assembly gi committee room na members sing na saruk yakhiba mifam gi resolution number 54 da lokhiba warep singdi lainga na sathari bu war on drug mission mapung phana sogatpa singi sip sing khunbu headman khulakpa lamgi mapu oiba sing CSO sing Search Association Union Lairiba singda mission asi thamoi singna saugotuna mating pangbiu haina appeal tawbaga loinana singi lamda popi pambi thariba sing kudakta yantatuna manghanbiu haina Manipur gi tungi mirol kannabani haina warep laure haina sukfong tokhiyari atopa tentak pa paung katang ngamyam da thamjaramge G20 summit ki mangoinana Imphal city gi akoibda lamtu sengkre hayengdigi hauraga sathagadoriba G20 summit ki mangoinana BJP Manipur Pradesh na sinduna Imphal city gi mafam singda lamtu sengkre Thangal Kaithil MG Avenue BT Road Pauna Kaithil yauna Imphal City ki akoibda lamtu sengbaduda Mohut Minister Y Kemsan BJP Manipur Pradesh ki President A Sarda Devi MLA RK Imo MLA KS Ragumani BJP Manipur Pradesh ki Karyakata kyana saryaki ngasigi lamtu sengbasiga mari leidana Minister Y Kemsan na phongdokhibada mausana pirakpo aikogi fajabasing asi aikoina Luna nana thamba ngamlabadi Manipur si tourism sector ri hena mangjil thaba leba am oiba ngamnagani Manipur da leiriba miyamna aikogi sakhumdagi tholakpa polam sing amadi plastic ki polam sing tungan tasinduna thamnaga lanai NGO amadi IMC gi amot akai hondok saliba sing aduda sinabiu amasu kisandagi tholakpa item sing asiga plastic ki item sing asiga tungan thamba taragadi aikoi manage tawada laigani hena sa phongdokhi amaramdana nganba amadi hoikoling number 4 yuanbigi hatpani NRFM haukibutang taraga marida khurai haikrumakong da asiba masa phangkiba kayen paiba ngan saikunga tru apopu sawba itham moirang purel NRFM na drug number 4 yuanbigi damak sibigi therapy khibina haina aina thingraba National Revolutionary Front Manipur NRFM gi Information and Publicity Secretary Central Headquarters sana zawba maitaina thadorakpa siol amana khangalakli Seolasina Makataraduna, Hawkibasai English Singaniga Kunganitwi October Taragatreki Numidang Pung Tarukta Kwaktamanaki, Susang Buddhistriki Manungsana Laiva, Folzang Kulgi, Hoikoling Sai Kungatruk Mapureba Lakidrava, Zangkolal Amaki, Sumang Maktada, and RFM Numena Kaptuna Kit. Holkoling Kokta Moirang Susampur Impal Sing Mapum number 4 Yuan Mikitabak Leptana Tarapan Nupini party na taudana ba haibigi wangbada masagi maral thoksadabagi shibigi serak pikibani loinana maki khungbu kharasu party na asengba ngairi hairaduna laikhidraba nganba madi holkhalungi imung munungi awabada lupna saruk yazari nganba madi hoikuling anigi mathakta takhiba leiba kanagumba tadana badraki lambi khongdari ba pumba si thadoktuna khunai sibu kanmina si haina su seolasina phongdorakli Makasa tharakpoina to papawmana kaibungda sagadoriba beli bridge asi yanaba puraktriba phawbol lepiu ALYC thasigi taraga mathuda thobal laisangthem kalimakhong amadi masiga khul thangnana leriba lilong kendragi kaibung community anigi marakta kaibungda beli bridge ama sabigi wohodagi thooningdaba thawdo ama thokibadu tasingna leibuk thiba amani haina laisangthem awang laikai youth center ALYC gi Assistant Secretary S Nanau Singana Thadorak Pasirul Amana Hairi Hausi Sanaba Tauriba Thong si Hokiba Mars English Ngani Kungani Thuida Sanaba Haurakpada Laisang Themgi Miyamna Thingduna Laki Aduga Hariba Thong si Hekmanda Sanaba Work Program da Lebani Adubu Kaibungi Maitei Pangal Singna Kaibungda Sanaba Honarakpada Hekman Maitei Singa Yanaraktabadigi Hekmanda Puduna Sakibagi Watok Laikravani Hausiksu hanadagi laisang themgi maitai singna kaibungda thong sabasi community anigi marakta oibanina maihak anina yanaba mafamda sasi haiduna lakpani
Laisangthem Kelimkhonggi maikaidigisu haukiba sahi English singaniga kunganithoi June da Beli RCC Bridge ama Kelimkhong sabina lengak se thaduna laklibani maraksida haukiba January da mari lenaba department amadi ministry da hauji kaibungna sanaba tawriba thong asidagi nungsuklongda meter sahumlong kumtharaga sabiyu natragana sahumlong kumtharaga sabiyu natragana community anina yanaba mafamna sabiyu haina se thaduna lakli maramsina paliba lengasna miyamgi safanabagi damak sinbiragnaba lengaki puning singsinjari hauji yenaduna laidiba thong asi Shana Bohona Raglabadi, Laisangthem Kulgi Miamna, Makal Makakagi Kongjang, Sangsilakani Swahidi. Hausiko in the Miam Pau Sisu Matang Sai Lucinjaragamasu Miam Puna Anoba update, Naiminisi.